Tamenglong District ke Tamai Police Station konba Lansan Kuki Village ta sakhangba singna kapthorakpa nungmui maruna panbadagi low sudan Leiba Khunja ama lekidre hairi presna fangba pawmagi matung inna lekidraba myoi adude Lansan Kuki khuldagi Haugen Lovam chahi yangkai mangani Thodok adu ngarang ayupung taramathoi makhairom tabada thokibani Lomi singna labukta thabak suduna leiringaida sakhangba singna nungmui kapthorakpadagi laibaktiba thodok adu thokibani Police na fongdorakpagi matung inna thodok adu kanana chatharakibano haiba chapchana khangmngamdri amadi hauzik fawbagi oina kanagumba lup amatana chathakibani haibagi claim tawrakpa leitri Laikidrabagi hakchang adu Kangpokpi district ta puduna logi oiba thabak thoram sing paikhatpa hokhrei miada siga mari leinaba police station na case ama lokatpaga loinana makhatana thizin hunjinba hokhrei thodok aduna maram oiraga hauzik Imphal Tamenglong lambida ongkhatnabagi fibam ama lakle maramaduna authority na checksing thorang sing kankhat hannabagi tangai fadaba leiri hairi Nakalamaromda Haugen Lovum Mihat Kamari Lengana Committee on Tribal Unity Kotuna Kangpokpi District ngasidagi shutdown lauthokhrei Kotugi shutdown asina maram oiraga Kangpokpi District Leiba Mahailoisang Business Establishment amadi office sing thonglonakhi adumoinamak shutdown asina essential service sing di konshin khide sakhangdaba singna mihathina hatlamlaba Haugen Lovum ge aroiba mathau mangam karamba matamda pangthokani haiba hauzik fawbi oina chapchana khangmangamdrei Laikidrabagi hakchang adu Kangpokpi District Hospital gi Miral Sangda thamkre haidi mihad adu kuki gi tongan ba lup kyana condemn tawrakpaga loinana mihad adu gi matangda matik chaba investigation chathabinabasu mari leinaba singda takshilakli